Hello mayam, ngasisu Galaxy Story Times na mayam gidamakta yamna nungairaba movie amagi explain puduna laksari. Hairiba movie asigi maming Trap hairiba movie asigi maramda samlappa wari khara hairabadi aronba thabak tawba misa amana mahakna tawriba aronba thaba aduba khangandanabagi damakta kariguma pambai makhan sijanaduna mahakna tawriba thaba aduba praja mayam khangandanaba amadi mahaki hek family gi nupi angang phawa khangandana karigumba thaba ama mai paknabagi dama honaba matamda angak pa punsida thengnadriba thodok kaya ama thokhibagi thodok wari makhalamani adudi mayam matam manghandabida movie asumda mai onsalasi. Movie asigi ahanba sinda ikhoina uba phangi madudi Cooper kauba miyoy amana mahaki hek machanupi amaga loinana कार अमदा लाक्तुना यामना चावरबा इसाई कंसर्न अमा जेंगनबगिदमक लाक्लमी हारिबा इसाई अचौबा कंसर्न अदु यामना फेमस ओइबा सिंगर रेवेन कौबा नुपी अमा लाकदबो ओइरमी चौबा इसाई कंसर्न असिदा लाकदरिबा रेवेन हारिबा सिंगर असि महाकी मचानुपी रेलीना ख्वाइदगी पामजबा महाकी फेवरेट सिंगर अमा ओइरमी मपा ओइरिबा कुपरना महाकी मचानुपी रेलीबु अचौबा कंसर्न असिदा पुदुना लाक्लिबगी मरम असि अतै करिगिसु नते कुपर की मचानुपी रेली असि महाकी फाइनल एग्जाम दा मार्क्स याम फंगदुना मखोगी क्लास की टॉपर अमा ओइरमी मरम असिना कुपरना महाकी मचानुपीबु हराव नुवाइबा फोंदोकपगा लोइनना मचानुपीदा सरप्राइज गिफ्ट अमा पीनबगीदमक महाकना हारिबा अचौबा इसाईगी कंसर्न असिदा लाकदोरिबा अचौबा पॉप स्टार सिंगर रेवेल असि महाकी मचानुपी रेली की फेवरेट सिंगर अमसु ओइबा मरमना महाकना मचानुपी असि महाकी फेवरेट सिंगर असि उनहनगे हाइदुना महाकना मफम अदुदा पोरकलिबनी अदुगा लोइना अचौबा इसाईगी कंसर्न असिदा पॉप स्टार सिंगर अमा ओइरिबा रेवेल दा ngaujaba हाइबदे महाकपु फेवरेट सिंगर अमनि हाना खंजबा पब्लिक मी लिसिंग कुनगी मथक्ता लाक्तुना इसाई अदु अचौबा कंसर्न अमा ओइखि असिगुमबा पॉप स्टार सिंगर असि महाकी मचानुपी फेवरेट सिंगर अमसु ओइबा मरमना कुपरना महाकसु मचानुपी असि गिफ्ट अमगा लोइना जेंगहनबगीदमा महाकना टिकेट कक्तुना मचानुपी अदु मफम अदुदा पोरखि अदुगा लोइना महाकना इसाईगी कंसर्न मफम अदु योरबा मतुंगदा लैरमलिबा फिवम सिचुएशन असि उबा मतमदा कुपरना मंगोंदा चिंगनबा खरदि फावरमी मदुदी इसाई सिलिबा कंसर्न जगह असिगी अकोइबा मफम खुदिंगमक्ता पुलिसना चेक्सिना सिक्युरिटी ngaktuna लैरिबा मफमसिंग असि उबा मतमदा कुपरना मंगोंदा चिंगनबा असुम हेंकलआमी अदुगा महाकना मचानुपीगा लोइनना कंसर्न अदु येंगनबगीदमक गेट काउंटरदा टिकेट पास तौरमलबा मतुंगदा मनुंगदा चंगक्तुना इसाई अदु हौद्रिंगाइगी ममांगदा महाकना अकोइबगी फिवम अदु हाइफे येंगलमी मदुदा नाकंदा लैरिबा पुलिस खरना नुपा अमाबु फारगा नुपा अदुदा वहंग पाहुंग तौनबगीदा मपानदा पुथोखिबा अदु कुपरना लामना उरमी मतांग अदुदा इकान कानदना अचौबा इसाईगी कंसर्न अदु हौनबगीदा स्टार्ट तौरक्लमी अहानबा इसाई असिगी हौरकपा सिनदा पॉप स्टार सिंगर रेवेना इसाई सक्तुना डांस तौबगी मवोंग मतौ अदु स्टेज अदुदा उलक्लमी मदुदगी इसाई अदुबु येंगबा लाक्लिबा ऑडियंस मयाम अमदी कुपरगी मचानुपी रेली अदु मखोय हरावबगो लोइनेना इसाई अदुगा लोइनेना डांस तौदुना इसाई तारमी अदुमोइनमा कुपरदी मफम अदुदा हराव तयामबगो लोइनेना मयामना इसाई अदु तारगा डांस तौरिबा अदु कुपरदी हेना खोइरांग खोइसावबा अमा फावरमी मरमदी महाकना लैरिबा मफम अदुगी अकोइबदा पुलिसना खुरक हांगदना सिक्युरिटी ओइना लैरिबा अमदी करिगुम्बा सीक्रेट ओइबा प्लान खरदि तौदुना थौदो अमा थोकदौरे हाइबा असि खनबा मरमना कुपरना मफम अदुदा लेफम चाफम खंगदबदगी महाकी मचानुपीदा असुमना हाइरक्लमी मदुदी इबेमा नाहक इसे असि येंगलमो अहाक मपानदा ngahak थोकलुखिगे हाइरगा महाकना वाशरूम दा चंगलमी असुमना महाकना वाशरूम दा चंगख्रबा मतुंगदा महाकना महाकी मोबाइल अदु हांगथोक्तुना सीसीटीवी कैमरा अदु ऑन तौदुना येंगलमी अखोइना मतंग असिदा खंगी मदुदी कुपर हाइबा नुपा असिना बेसरूम दा कनागुमा मिसा अमबु थोंग लोनसनदुना अमदि फादुना पुंदुना लोसनदुना थंबगी ममी एमा अखोइना महाकी मोबाइल गी सिन असिदि खंगबा ngami मतंग अदुदिगी कान कानादना मखोइना कंसर्न तौरिबो होल अदुगी अकोइबदा मपानदा पुलिस की गाड़ी मयाम अमा लाक्तुना मखोइना लैरिबा कंसर्न होल अदुगी अकोइबदा हेना सिक्युरिटी कुंगसनबा अमदि क्वेश्चनदुना थंबगी ममी एमासु अखोइना हारिबि सिन असिदा उबा फंगी असिगुमलबो मोंग मतौ मयाम असिना कुपर अदु इसाई येंगबदी लाए हाइबबु महाक अमुकै हेना खोइरांग खोइसावबा अमदि टेंशन लैबा महाक मफम असिदगी मतौ करमना नाथोकरगे हाबि वखलोंदा हेना माथा साबा अमसु उबगी सिन अमा अखोइना उबा फंगी मदुगी मतुंगदा कुपर अदु मफम अदुदा लैरगा टेंशन वांखलकपगी मुहुत्ता महाकी वखंदा ज्ञान अमा लाक्लमी मदुदी
mahaki machanupida karigumba wahai khara haijalaga mahaki machanupi Religi favorite singer ama oiriba pop star singer Rebel gi t-shirt ama leirusi mathakta shop mayam ama lei madudagi nangi apamba furit ama khallusi haina Cooperna mahaki machanupi ga wari sanaduna makhoina leiba building adugi mathak thangba floor duda furit t-shirt yengba laklami makhoina furit t-shirt yengliba dukan aduda su Cooper gi machanupi Reli da chanaba haibadi mahaki size da furit piece ama khatang ngairami aduga loina na hena maru oiribadi hairiba furit t-shirt piece ama khatadusu hana nupi amana select tawduna mahakna launabagi da mohonarami adu moinamak Cooper gi machanupi Reli na mahakna su t-shirt adu leiningbagi wakhalonda makhoi nupi macha ani adu amana leiningbagi mawong mataw adu dukan adu da yauriba shopkeeper adu na urami adu moina furit adu leinabagi hak oiribadi hana leiramliba nupi macha adu gi damaktani maram asina dukan adu da yauriba shopkeeper adu na asumna hairaklami madudi sir gi chanupi na pamna khanjaiba furit se hana customer amana khanduna leirabani maram aduna sir gi chanupi da chaba size adu aikhoi gi stock leire aihak soidana pijage aduga hana leiramliba furit piece ama sidi nupi macha asida pibi khroana dukan adu da yauriba shopkeeper adu na hairaklami madudagi Cooperna shopkeeper gi wafam mayam adu taraba matungda mahaki machanupi da asumna gyan tanaba hairami madudi ichanupi Reli nahak mafam asida hana furit asi yengduna leiramiba nupi macha asida furit asi pibigrasi nangidi dukandar asina mathakta leiba makhogi store dagi nangna pamjaba Rebel gi block number furit t-shirt mayam ama stock ta leire hai maram asina hairiba furit t-shirt adu porakpa ngairasi haina mahaki machanupi Reli da gyan tanaba hairami aduga loina na Cooper gi machanupi dusu mapana hairiba wafam aduda hena gyan tabaga loina na mahakna mapana haiba wafam adu yarami asigumnaba mapa machagi yamna understanding leinaba mawong matoduda shopkeeper ama oiriba Jimmy haiba nupa asina wakhan gyan tarami madudi makhoi mapa macha asi kayada understanding leinariba amana haiba wa amana tanaraga punsi ase kaya nungaina nungsi chanana leminariba haina shopkeeper aduna wakhan munna gyan tarami madugi matung ikan kanadana shopkeeper ama oiriba Jimmy na Cooper da asumna hairaklami madudi sir aihak nahaki nachanupi na pamliba furit ase ai store dagi lauruge aihak na furit ase store dagi laururaga mafam asida porakpa matamda minute 15 dagi na minute 10 buki changdi changani adu moina mo nakhoina furit ase bu pamlabadi aihak store dagi phone tawduna kaukrage na hairami shopkeeper gi wafam mayam adu tarba matungda Cooper ju wakhanda gyan laami madudi shopkeeper asina aikhoibu yamna thajaba amadi aikhogi mawong mataw asida mahangna aikhoibu yamna thajaba phangi haiba asi shopkeeper gi maithong asidagi aikhoina khangi maram asina masigi khudong chaba lauraga mahangna isai sinpham concern asida security force na khurak hangdana leiba asigi maramda kariguma maram khardi soinana leiramgani haiba maram sing asi shopkeeper sida hanglaga khangtoklage haina Cooper na anglami madudi inaw ibungo ngasi isai gi concern asida asuk yamlaba security force mayam asina mafam asida khurak hangdana duty tariba asibu kari leibagi haina Cooper na mafam asida leiba aronba wakhalon mayam se khangtoknabagi dama Jimmy hairiba shopkeeper duda asumna wahang mayam ama hanglami madudagi Jimmy su Cooper hairiba nupa asida asengba thajaba haibdu leikhrabani mahangna asumna loina haidorami madudi sir aihak sir da achetpa thajaba ama thambaga loina na ngasi mafam asida tawriba isagi concern asigi maramda aihak haijaraklage madudi ngasi silibi isagi concern ase atai karigi sunate trap amani haibadi lalong amani sar su aina hairakadu ming asi soidana khangangwani maha adudi aikhogi lamdam asida serial killer ama oiriba Busser haiba misa adu maha ngasigi isagi concern mafam asida soidana lakani haiba asi police sing asina khangi maram asina achobu isagi concern asi silaba matungda Busser haiba serial killer asi mafam asidagi nanthokdana chatkidana bagidama police sing asina haibidi isagi concern asidagi thokhidoba mafam khudingmakta police sing asina security hangdana thamduna mahakpu phanabagidamak siliba trap ni aina su thajai madudi ngasi siliba isagi concern asida Busser haiba serial killer asi police na soidana phagani maramdi leiriba mong mato amadi makhoina siliba program mayam asida Busser haiba serial killer adu nanthokpa ngamduna chatpa ngamgani haiba asi aigi thajabagi wangwadani haina shopkeeper Jimmy aduna Cooper da asumna hairaklami Jimmy gi wafam mayam adu taraba matungda Cooper adu maithongda momon noksanabaga loinana asumna wakhan khalami madudi karino ngasi siliba thogdo asi
ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯖꯤꯃꯤ ꯍꯥꯏꯔꯤꯕ ꯁꯣꯞꯀꯤꯄꯔ ꯑꯁꯤꯅ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔꯒꯤ ꯃꯃꯤꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯔꯦꯂꯤꯒꯤ ꯃꯄꯥꯕꯨꯡ ꯀꯨꯄꯔ ꯑꯁꯤ ꯃꯌꯥꯝꯅ ꯁꯦꯔꯦꯟ ꯀꯤꯂꯔ ꯍꯥꯏꯅꯔꯤꯕ ꯕꯨꯁꯔ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯖꯤꯃꯤꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯨꯄꯔ ꯑꯗꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯄꯤꯄꯤꯠ ꯀꯥꯅ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯖꯤꯃꯤꯗ ꯅꯣꯛꯁꯟꯅꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯀꯨꯄꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯍꯥꯛ ꯏꯁꯩ ꯇꯧꯔꯤꯕ ꯀꯟꯁꯔꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯒꯦꯠ ꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯦꯛꯖꯤꯠ ꯑꯣꯏꯔꯤꯕ ꯒꯦꯠꯁꯤꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯅ ꯒꯦꯠ ꯑꯗꯨ ꯑꯦꯛꯖꯤꯠ ꯑꯃꯗꯤ ꯏꯟꯇꯔ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ID ꯀꯥꯔꯗꯇꯒꯤ ꯊꯣꯡ ꯍꯥꯡꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯦꯠꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯊꯣꯛꯍꯟꯗꯒꯦ ꯃꯈꯣꯏ ꯂꯩꯊꯣꯛꯑꯕꯗꯤ ꯑꯩꯍꯥꯛ ꯒꯦꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯁꯥꯒꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯁ꯭ꯇꯤꯌꯔ ꯀꯨꯝꯊꯕ ꯃꯄꯥ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯨꯄꯔꯅ ꯃꯈꯨꯠ ꯅꯥꯟꯊꯣꯛꯁꯟꯅꯕ ꯁꯥꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯒ ꯃꯍꯥꯛ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯒꯤ ꯑꯣꯟꯊꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯒꯦꯠ ꯃꯄꯥꯟꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯤꯕ ꯑꯗꯨ ꯁꯧꯒꯠꯄꯤꯅꯕꯅꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯤꯕ ꯑꯗꯨ ꯁꯧꯒꯠꯄꯤꯅꯕꯒꯤ ꯂꯩꯊꯣꯔꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯦꯠꯇ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯈꯛꯇꯪ ꯆꯦꯟꯁꯤꯜꯂꯛꯑꯕꯁꯨ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝ ꯊꯪꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯀꯨꯄꯔꯅ ꯑꯃꯨꯛ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯅꯕꯒꯤ ꯎꯄꯥꯏ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯄꯔ ꯑꯗꯨ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇꯕꯗꯒꯤ ꯃꯍꯥꯛ ꯏꯁꯩ ꯇꯧꯔꯤꯕ ꯀꯟꯁꯔꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯏꯁꯩ ꯀꯟꯁꯔꯟ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯀꯨꯄꯔ ꯑꯗꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯁꯩ ꯀꯟꯁꯔꯟ ꯑꯗꯨ ꯌꯦꯡꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯃꯍꯥꯛꯀꯤ ꯅꯦꯛꯁ ꯏꯁꯩ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯧꯈꯠꯂꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯃꯗꯒꯤ ꯂꯤꯞ ꯑꯃꯗ ꯀꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯁꯤꯒꯨꯝꯂꯕ ꯁꯤꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯨꯄꯔꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯔꯤꯕꯦꯟꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯨꯄꯔꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯗꯕꯤꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯣꯞꯀꯤꯄꯔ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯖꯤꯃꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯥꯏꯗꯤꯌꯥ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯍꯪꯉꯝꯕ ꯑꯗꯨ ꯄꯣꯔꯛꯂꯕ꯭ꯔꯥ ꯅꯍꯥꯛꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯐꯨꯔꯤꯠ ꯑꯗꯨ ꯄꯤꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯍꯥꯛ ꯏꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯖꯤꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯀꯨꯄꯔꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠꯀꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯣꯞꯀꯤꯄꯔ ꯖꯤꯃꯤꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯑꯩꯍꯥꯛ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯔ ꯂꯥꯛꯂꯕꯅꯤꯅ ꯐꯔꯦ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯂꯧꯕ ꯆꯠꯂꯨꯔꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯄꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯜꯂꯒ ꯖꯤꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯔꯨꯞ ꯖꯤꯃꯤ ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯂꯧꯒꯗꯧꯔꯤꯕ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯆꯠꯅꯤꯡꯉꯤ ꯅꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯑꯗꯨ ꯑꯩꯍꯥꯛꯁꯨ ꯌꯦꯡꯕ ꯄꯥꯝꯃꯤꯅ ꯍꯥꯏꯔꯝꯃꯤ ꯀꯨꯄꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯤꯃꯤꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯖꯤꯃꯤꯅ ꯀꯨꯄꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯁ꯭ꯇꯣꯔꯗꯒꯤ ꯄꯣꯠꯆꯩ ꯂꯧꯕ ꯑꯗꯨ ꯀꯨꯄꯔꯒ ꯂꯣꯏꯅꯅ ꯆꯠꯄꯗ ꯀꯔꯤꯁꯨ ꯆꯤꯡꯅꯗꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯊꯛꯀꯤ ꯁ꯭ꯇꯣꯔꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯂꯧꯕ ꯑꯗꯨ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯊꯛꯀꯤ ꯁ꯭ꯇꯣꯔ ꯌꯧꯔꯝꯃꯤ ꯃꯊꯛꯀꯤ ꯁ꯭ꯇꯣꯔ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯊꯛꯀꯤ ꯁ꯭ꯇꯣꯔꯒꯤ ꯊꯣꯡ ꯑꯗꯨ ꯁꯦꯟꯁꯔ ꯀꯥꯔꯗ ꯑꯃꯅ ꯍꯥꯡꯗꯣꯛꯀꯗꯧꯕ ꯃꯔꯝꯅ ꯁꯣꯞꯀꯤꯄꯔ ꯖꯤꯃꯤꯗ ꯃꯍꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤ ID ꯑꯗꯨꯅ ꯍꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯇꯣꯔ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅ ꯁ꯭ꯇꯣꯔ ꯃꯅꯨꯡ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯣꯞꯀꯤꯄꯔ ꯖꯤꯃꯤꯅ ꯀꯨꯄꯔꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯁꯥꯔꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯄꯔꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯖꯤꯃꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯪꯉꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯃꯤꯅ ꯀꯨꯄꯔꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯁꯥꯔꯁꯦ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯃꯥꯟꯗꯦ ꯁꯥꯔꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯕꯒꯦꯅ ꯍꯪꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯄꯔꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯤꯃꯤ ꯑꯩꯍꯥꯛ ꯑꯁꯦ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯇ ꯊꯕꯛ ꯇꯧꯕ ꯅꯦꯆꯔ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯊꯣꯛꯄ ꯗꯤꯖꯥꯁꯇꯔꯁꯤꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯔꯚꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯀꯨꯄꯔꯅ ꯖꯤꯃꯤꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯀꯨꯄꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯖꯤꯃꯤ ꯑꯗꯨ ꯀꯨꯄꯔꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯃꯤꯅ
mathakta leiriba furit box mayam adu thangdhanaba honarami asumna Jimmy na mathakta khut thangkalaga box sing du thangdhanaba honaringe matam aduda Cooper na Jimmy gi pocket ta yauriba mahaki employee ID card adu tumina lawthoklaga mahaki furikhaw da hapchalami aduga Cooper na toksinaraga Jimmy degi ahenba knowledge lawnabagi dama asumna hanglaklami madudi Jimmy ngasigi asuk chawna siliba concern asina ngasigi society sida mayamna wanted lawnariba Busser haiba serial killer asibu phaba ngamgadoribrane haina Cooper na Jimmy da hanglami asigumlaba Cooper gi wahang aduda Jimmy na sumna pakhum piraklami madudi hoi sir soidana phagani sir maramdi ngasi siliba achoba concern ase serial killer Busser si phana bagi damakta siliba concern ni aduga loina na mafam asida thabak tawduna laiba employer khudingmak ngasigi trap asigi code number amamam loina piduna thamlibani maram asina aikhoi employer loina masa masagi code number amamam loina paiduna leinaribani ngasi Busser haiba serial killer asi soidana phagani haiba asi aigi achetpa thajabani haina Jimmy na Cooper da hairame asigumlaba Jimmy gi pakhum asida Cooper adu maithongdadi kibadi mawong malhanda adubu mathamoy amadi wakhaldadi mahak yamna pakhatpa amadi nungaitaba mahakna ngasi mafam asida changluriba ase yamna aranba khongpham ama haibadu oire haina Cooper na mathanda wakhan wajarami aduga loina na Cooper gi haisingwa wakholon kaya ama sijanaduna tapna Jimmy da thawdoktuna mahakna Jimmy gi code number dusu tumina hangtoklami madudagi Jimmy su Cooper da asengwa thajaba achetpa leiba maramna mahaki code adusu Cooper da haidoklami madudi mahaki code ti Himentanni na hairami Jimmy na mahaki secret code adu haidokraba matungda mahakna makhutta pairiba Cooper gi machanupi gi furit adu paisa lauduna pirami aduga loina na Cooper ju mafam adudagi tholaklami Cooper na mafam adudi chatkhra matungda Jimmy su mahaki dukan gi thaba adu da mai onsanduna thabak to horami asum tawna makhoi ani magi thabak lomda mai onsillaga Cooper adu mafam adudagi tholaklaga mahakna consent tawriba mafam adudagi nathoknabagi damak thong ama hangtolaga mafam adudagi thoknaba ngasagi Jimmy ki employee card aduna thong adu hangtolaga mafam adudagi tholaknaba honarami adubu Cooper na thong adu hangtoktuna changluriba ka adudi yamna secret oiba ka ama police mayam meeting tawduna leiba adu Cooper na mafam aduda urami madudagi Cooper su thong hangtoktuna mafam aduda changurabanina phalawna mafam aduda mamai leiduna thokhrabadi pulising aduna mangoda chingnagani khangbadagi mahakna toksinaraga mahak mafam asida kopi lawba lakpani haina kopi lawba adomda changselami mahakna kopi edu lawraba matungda mafam aduda police mayam aduna ngangnariba secret oiba warising adu tuminna Cooper na tarami madudi serial killer ama oriba Busser haiba misa asi ngasigi numita soidana phagadabani haina pulising aduna chibon ngangnabadu mahakna mafam aduda tarami aduga loina na Cooper su mahak mafam aduda yamna kuina leithabadi yadaba maramna mahakna kopi edu lawraga mahak mafam adudagi pulising aduna chingnaroidogwi mawongda tapna tholaklami asumna Cooper na mafam adudagi coffee cup adu pairaga tumina tapna tholaklaga nakanda leiriba police ki bag adudagi set ama tumina huranduna mahakna pocket ta hapjalami mahakna asumna set asi huralibagi achowa maram amsu leirami madudi pulising asina mikup khudingi makhoina set ta ngangnabo aronba waron mayam adu mahakna tathoknabagi damaktani aduga Cooper na matang aduda su khanglaklami madudi ngasigi asuk chawba concern ama siliba asi serial killer ama oriba Busser bu phanabagi achawba plan ama siliba asigi leader asi atei kanasu oiramdre Dr. Grant haiba nupi ama oirami madugi matungda Cooper na ngasai mahakna police ki set huran khiba aduna mahakna earphone gi matingna police sing aduna hainaba aronba wari khara tarami madudi serial killer ama oriba Busser haiba misaksi police amadi miyoi kanamatana mahaki masa asi kamdawi kamai tobo misakno haiba si khanglamde asigumlaba serial killer Busser gi masa khangdaba asina Cooper na mahakpu policing asina phaba ngamloi haibagi achoba thajaba amadi wakhan chawthokningai oba maram ama oirami mahakna matam thindadana mahak mafam asidagi matau karamna nathokadagi loina na mahakna mafam asidagi nathoknaba honaba matamda mahakki machanupi ga loina chatpa pamlamde maramdi mahakki machanupi su mahakka loina mafam aside nathoknaba honaba matamda policing na pharabadi mahakki machanupi da asoba khudungthiba tagani habasi khanba maramna mahakna mathanda mafam aside nathoknaba honarami aduga loina na mahakna mafam aside nathoktuna thoknaba honadringai mamangda mahakna machanupi gi manakta changsellaga asumna wafam kara hairami madudi really aihak mapanda thoktaba yadre maramdi
ꯑꯩꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯣ ꯀꯥꯎꯔꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨ ꯂꯧꯔꯨꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯁꯤ ꯂꯧꯕ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯁꯩꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯒ ꯅꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯄꯥꯟꯒꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯉꯥꯏꯔꯝꯃꯨ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯄꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯃꯊꯛ ꯀꯥꯈꯠꯂꯒ ꯃꯊꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯜꯒꯤ ꯅꯥꯀꯟꯗ ꯐꯥꯌꯔ ꯑꯂꯥꯔꯝꯒꯤ ꯕꯣꯇꯜ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯥꯌꯔ ꯑꯂꯥꯔꯝꯒꯤ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯑꯂꯥꯔꯝꯒꯤ ꯕꯣꯇꯜ ꯑꯁꯤ ꯅꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯥꯡꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯍꯜꯂꯕꯗꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯔꯦꯗꯤꯑꯣ ꯁꯦꯠꯇ ꯋꯥꯐꯝ ꯈꯔ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯔꯦꯟ ꯀꯤꯂꯔ ꯕꯨꯁꯔꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯇ꯭ꯔꯦꯞ ꯑꯃ ꯁꯤꯜꯂꯤꯕ ꯗꯣꯛꯇꯔ ꯒ꯭ꯔꯦꯟ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯔꯦꯗꯤꯑꯣ ꯁꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯁꯦꯔꯦꯟ ꯀꯤꯂꯔ ꯕꯨꯁꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯐꯥꯌꯔ ꯑꯂꯥꯔꯝ ꯅꯠꯇ꯭ꯔꯒ ꯀꯣꯗ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯍꯜꯂꯒ ꯃꯌꯥꯝꯕꯨ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯍꯜꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯧꯕꯅꯤ ꯃꯈꯣꯏꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯁꯦꯔꯦꯟ ꯀꯤꯂꯔ ꯕꯨꯁꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯏꯁꯩ ꯀꯟꯁꯔꯠ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯂꯦꯗꯤꯁꯤꯡꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯃꯗꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯒꯗꯧꯕꯅꯤ ꯍꯥꯏꯅ ꯔꯦꯗꯤꯑꯣ ꯁꯦꯠꯇ ꯉꯥꯡꯅꯕ ꯑꯗꯨ ꯕꯨꯁꯔꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯑꯂꯥꯔꯝ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯔꯦꯗꯤꯑꯣ ꯁꯦꯠꯇ ꯗꯥꯛꯇꯔ ꯒ꯭ꯔꯥꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯐ꯭ꯂꯣꯞ ꯆꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯩꯊꯣꯔꯛꯑꯒ ꯃꯄꯥꯟ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯑꯩꯍꯥꯛ ꯁꯠ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯤꯞ ꯀꯥꯈꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯤꯞ ꯀꯥꯞꯄ ꯃꯇꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯂꯤꯁ ꯑꯅꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯀꯤꯆꯟ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯒ꯭ꯌꯥꯁ ꯄ꯭ꯂꯦꯠꯀꯤ ꯍꯤꯠꯀꯤ ꯚꯣꯂꯨꯝ ꯑꯗꯨ ꯍꯥꯏꯠꯇ ꯂꯩꯈꯠꯇꯨꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯁ ꯑꯗꯨ ꯌꯥꯝꯅ ꯍꯤꯠ ꯑꯣꯏꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯁꯀꯤ ꯍꯤꯠ ꯑꯗꯨ ꯍꯥꯏꯠꯇ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯤꯛꯂꯤꯒꯤ ꯑꯣꯏꯕ ꯕꯣꯇꯜ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯝꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯤꯠ ꯍꯦꯟꯃꯟꯈꯤꯕꯅ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯃꯌꯥꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯏꯝꯄ꯭ꯂꯣꯌꯔ ꯅꯨꯄꯤ ꯑꯃꯗ ꯌꯥꯝꯅ ꯊꯤꯅ ꯁꯥꯊꯤꯅ ꯁꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜꯅ ꯄꯣꯈꯥꯏꯕꯗ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯄꯣꯈꯥꯏꯈꯤꯕꯒꯤ ꯁꯥꯎꯟ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄꯒꯤ ꯂꯤꯞ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯐꯇꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯑꯦꯗ ꯄꯤꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯣꯟꯈꯠꯂꯝꯃꯤ ꯑꯗꯨꯒ ꯀꯣꯄꯔꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯀꯤꯆꯟ ꯔꯨꯝ ꯑꯗꯣꯝꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯦꯄ꯭ꯔꯣꯟ ꯑꯃ ꯃꯍꯥꯛꯅ ꯂꯩꯁꯟꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯁꯠ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯥ ꯆꯥꯎꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯠ ꯃꯊꯛꯇꯨꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯂꯤꯁ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯅ ꯀꯨꯄꯔꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯅꯕꯒꯤꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯅ ꯀꯨꯄꯔꯅ ꯃꯊꯛꯇ ꯀꯥꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯛꯄ ꯃꯇꯝꯗ ꯀꯨꯄꯔꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔ ꯆꯥꯒꯦ ꯍꯥꯏꯅ ꯀꯥꯔꯛꯄꯅꯤ ꯃꯔꯝꯗꯤ ꯀꯤꯆꯟ ꯔꯨꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ ꯃꯍꯥꯛꯅ ꯁꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯑꯗꯨ ꯑꯩꯍꯥꯛ ꯌꯦꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯄꯣꯈꯥꯏꯔꯛꯂꯤꯕ ꯒ꯭ꯂꯥꯁꯀꯤ ꯃꯩꯁꯥ ꯑꯗꯨꯅ ꯑꯩꯍꯥꯛ ꯏꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯒꯠꯄꯗꯒꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨ ꯆꯤꯡꯅꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯥꯏꯌꯨ ꯉꯁꯤꯒꯤ ꯅꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯠ ꯀꯣꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯨꯄꯔꯁꯨ ꯉꯁꯥꯏ ꯖꯤꯃꯤꯗꯒꯤ ꯍꯥꯏꯔꯛꯈꯤꯕ ꯀꯣꯗ ꯅꯝꯕꯔ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯀꯣꯗ ꯅꯝꯕꯔꯗꯤ ꯍꯤꯃꯟꯇꯟꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯣꯗ ꯑꯗꯨ ꯆꯨꯝꯂꯕꯅꯤꯅ ꯃꯉꯣꯟꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ID ꯄ꯭ꯔꯨꯐ ꯄꯤꯌꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯨꯄꯔꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯋꯥꯈꯟꯗꯣ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯤ
mahakna ngasai lisanduna lakliba apron aduda makhu thinginduna yengluba matamda apron adusu mafam aduda thabak tawba kanaguma misa amagi apron oiba maramna apron adugi pocketa purse sama yawarmi mahakna purse adu hangtoktuna yengluba matamda hariba misa adugi ID proof card yawarmi mahakna ID proof card adu puthoktuna security sing adu show tawrami asumna Cooperna hanglakliba police ki wahang sing adugi pakum sing adu chumna amadi proof sengna pibadagi police sing aduna Cooper da chingnaba phawramba adu toklaga mahak mafam adudagi chatkhro haina ingit toroklami madudagi Cooper su mafam adudagi thololaga mahak sattagi building makha adumna laklami asumna Cooperna pangthokke kanwa thabak kaya ama hel oibadagi mahak yamna wakhan ningba kaibaga loinana mahak concern toriba lambi adomda tapna laklami matang aduda mahaki machanupi rally su mahaki mapa kadaida laikhrege haina koithi thiduna lakpa timing ama haibadu oirami madudagi rally na mapa da sumna haraglami baba nahak ngasade karaida chaluribano ayhak nangbo koithi thiribani isai concern asisu loirakadore aduna isai concern loiba fawbudi baba nanga yengminaba pame na haraglami asigumlaba rally gi wafam masi tarba matungda Cooperna makhoi ani isai concern toriba mafam aduda amuk changlaktuna ngaihak isai adu yenglami adu moinama Cooper di mahakna ningliba asa punamak fail oiba maramna mahak isai concern adu yengbagi pungning changlamde amadi matau karamna mahak mafam asidagi nathokadagi haibagi asa wakhalonda mahak mangduna leirami Cooper adu wakhan nungaitabag loinana mahak mafam aduda mahakna siliba plan punama asi loina fail oiba maramna mahak kaidogadagi haina wakhan khandaduna leirami adum oinamak matang aduda khwaidagi khudongchaba timing tanja ama haibadu oirami madudi siliba isai concern aduda pop star singer Rebelna mahakna khwaidagi naknaba audience mayam maragadudagi lengdaba random phenama choose tawnabagidama announce toroklami asuk yamkhraba mi mayam maradudagi kanabu khalakadoribano random phenama haiba si haina Cooperna wakhan ngatang khandaduna leirami aduga loinana mahakna wakhan thadaduna mahak kari dawgadagi haina haife laithoroktuna yengba matamdadi pop star singer Rebelgi manager adu mahakna lamna urami Cooperna mahaki presence of mind season aduna pop star singer Rebelgi manager adu manakta changsellaga asumna request torami madudi manager sa ayhak pop star singer Rebelgi big fan ni aduga loina ayhaki sanupi su pop star singer Rebelbu mahaki asa dream of life ni khanjariba ayhaki chanupi ni aduga loina ayhaki chanupi ase ayhakna ngasigi concern asida puduna lakliba se atai kari gisu nate aigi chanupi relina khwaidagi pamjaba mahaki aim of life ama oiriba pop star singer Rebelbu amuktang unajaba haiba si mahaki asani maramdi aigi chanupi ase yengbiyo ada singer asigi isai taraga mahakna dance toriba se mahak yamna haraure aduga loina ayhaki chanupi ase cancer patient amani ngasi ayhakna mafum asida puragliba ase mahaki pungningi apamba dream of life pop star singer Rebelbu amuktang ujage haiba du watnabagidamak ayhakna mafum asida puraglibani haina manager aduda mahakna yamna request tawjarami asigumlaba Coopergi wafam mayam aduda pop star singer Rebelgi manager adu mathomoi nungaitaba amadi pungning yamna nungsibaga loinana Coopergi machanupi Relibu ngasigi silibi isai concern asigi dream girl ama oihanduna mahakpu random fan ama oina choose tawraga stage ta pop star singer Rebelga jagoi sanabaga ayaba du mahaki manager aduna pirami asumna pop star singer Rebelgi manager duna stage ta kakatuna singer Rebelga dance tawbagi ayaba pirakpa adudagi Cooper amadi Rally mapa macha ani adu singer Rebelgi manaktamna changselalaga jagoi amadi dance tawrami mikop aduda isai concern adubu yengwa lakliba audience mayam adugi maraktagi lady nupi ama ju ka hena thakselubudagi control tawba ngamdadana mahak mafam aduda wantharaami nupi aduna mafam aduda wanthabadugi khudongchaba lauraga Cooperna nupi adubu kongkhatpiraga makhogi fast set pibam haibadi medical room da pusanbirami asumna Cooperna thamoi sengna audience mayamge ashoya ngamthokpa matamda mateng pangma ngambagi thauna ama uluba aduna medical room aduda leramliba miyosing aduna Cooperbu thamoi sengba amadi sacrifice tawba audience kidamak khanba public kidamak sacrifice tawba misa amani haina mafam aduda lerme medical staff mayam aduna thajarami masigi khudongchaba lawduna Cooperna mafam aduda lerme medical staff amada asumna haijarami madudi madam ayhaki chanupi ase
ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯄꯥꯝꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡ ꯑꯁꯣꯝꯗ ꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯌꯥꯒꯗ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯄꯔꯗ ꯂꯩꯔꯝꯂꯤꯕ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯖꯕ ꯃꯔꯝꯅ ꯀꯨꯄꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯁꯤꯗꯅꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯕ ꯑꯗꯨ ꯀꯨꯄꯔꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯨꯄꯔ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯕ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯕꯁꯨ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯊꯣꯛꯍꯟꯒꯅꯤ, ꯑꯗꯨꯝ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯀꯨꯄꯔꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔꯒ ꯃꯍꯥꯛ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯒ ꯏꯁꯩ ꯑꯃꯗꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯈꯤꯕ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯗ ꯍꯦꯟꯁꯦꯛ ꯑꯃꯗꯤ ꯕꯥꯏ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯦꯕꯦꯜ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯔꯤꯕꯅꯣ, ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏ ꯑꯃꯗꯤ ꯑꯩ ꯔꯦꯂꯤꯒꯤ ꯈꯟꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯀꯨꯄꯔꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯨꯄꯔꯅ ꯔꯦꯕꯦꯜꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯃꯦꯗꯥꯝ, ꯑꯩꯍꯥꯛ ꯄꯔꯁꯅꯦꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈꯪꯍꯟꯗꯅ ꯃꯤꯅꯤꯠ 2ꯗꯪ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯨꯄꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯔꯦꯕꯦꯜꯅ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯔꯦꯕꯦꯜꯒꯤ ꯃꯦꯀꯞ ꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯀꯞ ꯔꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯀꯨꯄꯔꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ, ꯀꯨꯄꯔ, ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯍꯥꯛꯅ ꯄꯔꯁꯅꯦꯜꯂꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯤꯕ ꯑꯁꯦ ꯍꯥꯏꯔꯣ, ꯑꯩꯍꯥꯛ ꯃꯇꯝ ꯌꯥꯝꯅ ꯂꯩꯇꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯄꯔꯅ ꯔꯦꯕꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯦꯗꯥꯝ, ꯉꯁꯤꯒꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯀꯟꯁꯔꯟ ꯑꯃ ꯁꯤꯜꯂꯤꯕ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯆꯔ ꯍꯥꯏꯔꯤꯕ ꯀꯤꯂꯔ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯨꯆꯔ ꯍꯥꯏꯔꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯍꯥꯛꯅꯤ ꯍꯥꯏꯅ ꯀꯨꯄꯔꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯄꯔꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯨꯄꯔꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀꯔꯤꯟꯗ ꯎꯔꯤꯕ CCTV ꯀꯦꯃꯦꯔꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯍꯥꯛꯅ ꯔꯨꯝ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯌꯥꯝꯅ ꯋꯥꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯁꯥꯎꯟ ꯑꯗꯨ ꯔꯦꯕꯦꯜꯅ ꯀꯨꯄꯔꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯨꯄꯔꯒꯤ ꯃꯣꯕꯥꯏꯜꯒꯤ ꯐꯣꯟ ꯑꯗꯨꯗ ꯎꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯔꯦꯕꯦꯜ ꯑꯗꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯄꯔꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯔꯦꯕꯦꯜ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀꯔꯤꯟꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯕꯣꯇꯝ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯀꯥ ꯑꯁꯤꯗ ꯒ꯭ꯌꯥꯁ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯔꯕꯗꯤ ꯑꯩꯍꯥꯛ ꯅꯨꯄꯥ ꯑꯁꯤ ꯀꯟꯕꯤꯒꯅꯤ꯫ ꯔꯦꯕꯦꯜ, ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯦꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯍꯥꯛꯀꯤ ꯂꯤꯃꯣꯖꯤꯟ ꯀꯥꯔ ꯑꯁꯤꯗ ꯇꯣꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯁꯔꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯨꯄꯔꯅ ꯔꯦꯕꯦꯜꯗ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯨꯄꯔꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤꯗ ꯔꯦꯕꯦꯜ ꯑꯗꯨ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯅ ꯀꯨꯄꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯕꯨ ꯃꯍꯥꯛꯀꯤ ꯂꯤꯃꯣꯖꯤꯟ ꯀꯥꯔꯗ ꯐꯝꯍꯜꯂꯒ ꯀꯟꯁꯔꯟ ꯇꯧꯔꯤꯕ ꯏꯁꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯁꯩ ꯀꯟꯁꯔꯟ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯑꯃꯃꯝꯇ ꯆꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯆꯔꯕꯨ ꯅꯥꯟꯊꯣꯛꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯑꯃꯃꯝꯇ ꯆꯦꯛ ꯇꯧꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯨꯄꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤ ꯑꯗꯨ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯒ ꯂꯣꯏꯅꯅ ꯑꯇꯥꯡꯕ ꯂꯤꯃꯣꯖꯤ ꯀꯥꯔ ꯑꯗꯨꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯔꯦꯂꯤꯅ ꯔꯦꯕꯦꯜ ꯁꯤꯡꯒꯔ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯟꯖꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯤꯕ ꯔꯦꯕꯦꯜꯒ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯕꯗꯤꯅ ꯈꯟꯖꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯔꯦꯕꯦꯜ ꯃꯁꯥꯃꯛꯀꯤ ꯀꯥꯔ ꯑꯃꯗ ꯃꯍꯥꯛꯄꯨ ꯐꯝꯍꯟꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯔꯦꯂꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ
ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯔꯤꯕꯦꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔꯒꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯀꯨꯄꯔꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯤ ꯀꯨꯄꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯅ ꯀꯨꯄꯔꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯗꯦ ꯍꯥꯏꯕ ꯑꯁꯤ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯔꯤꯕꯦꯜꯅ ꯋꯥꯈꯜ ꯈꯟꯊꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯀꯨꯄꯔ ꯍꯥꯏꯔꯤꯕ ꯁꯦꯔꯦꯟ ꯀꯤꯂꯔ ꯕꯨꯁꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯨꯄꯔ ꯑꯁꯤꯕꯨ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯂꯥꯛꯅꯗꯨꯅ ꯊꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯔꯦꯂꯤ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯥꯎꯕ ꯆꯥ ꯑꯃ ꯊꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯥ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯄꯥꯗ ꯍꯥꯏꯖꯔꯝꯃꯤ ꯕꯕꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯂꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯣꯐ ꯂꯥꯏꯐꯅꯤ ꯈꯟꯖꯔꯤꯕ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯄꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯔꯤꯕꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯕꯗꯤ ꯀꯨꯄꯔꯅ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛꯇꯤ ꯁꯤꯡꯒꯔ ꯄꯣꯞ ꯁ꯭ꯇꯥꯔ ꯑꯁꯤ ꯃꯌꯨꯝꯗ ꯄꯨꯅꯤꯡꯂꯝꯗꯦ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯖꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯞ ꯁ꯭ꯇꯥꯔ ꯔꯤꯕꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗꯁꯨ ꯊꯛꯃꯤꯟꯅꯒꯦ ꯍꯥꯏꯅ ꯍꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯌꯧꯔꯛꯂꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯄꯔ ꯍꯥꯏꯕꯗꯤ ꯕꯨꯁꯔꯅꯁꯨ ꯈꯪꯉꯤ ꯔꯤꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯜꯂꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯎꯠꯊꯣꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯅ ꯀꯨꯄꯔꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯥꯔꯤ ꯑꯗꯨꯅꯗꯤ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄ ꯃꯔꯝꯅ ꯀꯨꯄꯔꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯈꯣꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯀꯨꯄꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯨꯄꯔ ꯔꯦꯂꯤ ꯑꯃꯗꯤ ꯁꯤꯡꯒꯔ ꯄꯣꯞ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯡꯒꯔ ꯔꯤꯕꯦꯜꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔꯦꯂꯤꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥ ꯌꯦꯡꯉꯨꯇꯨ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯗꯣ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯇꯥꯡꯕ ꯀꯥꯔ ꯂꯤꯃꯣꯁꯤꯁꯤꯗ ꯑꯩꯈꯣꯏ ꯇꯣꯡꯍꯜꯂꯒ ꯑꯁꯤ ꯇꯥꯟꯅ ꯊꯤꯜꯂꯛꯂꯤꯕꯅꯤ ꯃꯃꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯉꯁꯤꯗꯤꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯨꯄꯔꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯀꯨꯄꯔꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯀꯅꯥꯃꯠꯇ ꯈꯪꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯔꯤꯕꯦꯜꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯄꯔ ꯍꯥꯏꯕꯗꯤ ꯕꯨꯁꯔꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯗ ꯑꯁꯨꯝꯅ ꯙꯃꯀꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯔꯤꯕꯦꯜ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯍꯦꯛ ꯈꯪꯍꯜꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛ ꯍꯥꯠꯄ ꯈꯛꯇ ꯅꯠꯇꯅ ꯉꯁꯥꯏ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯑꯩꯍꯥꯛꯅ ꯃꯣꯕꯥꯏꯜꯒꯤ ꯕꯣꯇꯜ ꯑꯁꯤ ꯅꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯔꯤꯕꯦꯜꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯉꯁꯤ ꯏꯁꯩ ꯇꯧꯔꯤꯕ ꯀꯟꯁꯔꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯄꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯜꯂꯤꯕ ꯀꯟꯁꯔꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯕꯨꯁꯔ ꯍꯥꯏꯔꯤꯕ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯑꯆꯧꯕ ꯏꯁꯩ ꯀꯟꯁꯔꯟ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯨꯁꯔ ꯍꯥꯏꯔꯤꯕ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯁꯤ ꯉꯁꯤꯒꯤ ꯏꯁꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯟꯅꯣꯟ ꯄꯔꯁꯟ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯍꯦꯗ ꯑꯣꯐ ꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯣꯛꯇꯔ ꯒ꯭ꯔꯥꯟꯅꯤ ꯗꯣꯛꯇꯔ ꯒ꯭ꯔꯥꯟꯅ ꯑꯆꯧꯕ ꯇ꯭ꯔꯦꯞ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤꯒꯤ ꯏꯁꯩ ꯀꯟꯁꯔꯟ ꯑꯁꯤꯗ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯩ ꯀꯟꯁꯔꯟ ꯑꯗꯨ ꯁꯤꯟꯈꯤꯕꯅꯦꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯀꯨꯄꯔꯒꯤ ꯑꯔꯣꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯁꯤ ꯇꯞꯅ ꯁꯤꯡꯒꯔ ꯄꯣꯞ ꯁ꯭ꯇꯥꯔ ꯔꯤꯕꯦꯜꯅ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯀꯨꯄꯔꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯑꯁꯨꯝꯅ ꯔꯤꯕꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯔꯤꯕꯦꯜ
ꯅꯍꯥꯛꯇꯤ ꯑꯇꯥꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯑꯄꯟꯕ ꯑꯣꯏꯔꯅꯤ, ꯅꯍꯥꯛ ꯆꯠꯅꯕ ꯇꯧꯔꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯨꯄꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯥ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔꯒ ꯀꯣꯛ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯆꯠꯀꯅꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯄꯤꯌꯥꯅꯣ ꯑꯁꯤ ꯑꯃꯨꯛꯇ ꯈꯣꯡꯗꯨꯅ ꯏꯁꯩ ꯑꯃꯠꯇ ꯁꯛꯆꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯤꯌꯥꯅꯣ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯒ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯂꯤꯒ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯄꯔꯅ ꯃꯍꯥꯛꯁꯨ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯄꯥ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯁꯤꯡꯒꯔ ꯔꯦꯕꯦꯜꯒ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯔꯦꯀꯣꯔꯗ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔꯅ ꯀꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨꯄꯔꯗ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯨꯄꯔ, ꯑꯩꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯥꯔꯗꯒꯤ ꯀꯨꯝꯃꯛꯄ ꯃꯇꯝꯗ ꯀꯥꯎꯔꯝꯂꯕ ꯃꯥꯜꯂꯦ, ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯔꯦꯂꯤ ꯏꯕꯥꯅꯤ ꯏꯁꯩ ꯁꯛꯂꯤꯕ ꯑꯁꯦ ꯁꯦꯜꯐꯤ ꯇꯧꯗꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯖꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯄꯔꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯤꯗꯕꯗꯤ ꯌꯥꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯦꯕꯦꯜꯅ ꯀꯨꯄꯔꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯍꯦꯛ ꯆꯜꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯨꯄꯔꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯔꯦꯕꯦꯜꯗꯒꯤ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯍꯥꯏꯅ ꯀꯌꯥꯔꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯅꯍꯥꯛ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯎ, ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯨꯄꯔꯒꯤ ꯅꯨꯄꯤ, ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ, ꯃꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯗꯤ ꯂꯩ ꯍꯥꯏꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯔꯦꯕꯦꯜꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯉꯁꯥꯏ ꯂꯥꯏꯚ ꯐꯨꯇꯦꯖ ꯂꯩꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯔꯨꯝꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟꯗꯒꯤ ꯑꯁꯨꯝꯅ ꯄꯥꯎ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯖꯦꯟꯇꯜꯃꯦꯟ, ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ, ꯅꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ, ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟꯗꯤ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯑꯃ ꯂꯩ ꯑꯗꯨꯒ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯩꯒꯤ ꯃꯨꯔꯇꯤꯒꯤ ꯂꯤꯔꯕ ꯑꯃꯗꯤ ꯃꯜꯂꯕ ꯁ꯭ꯇꯦꯆꯨ ꯑꯃꯗꯤ ꯂꯩꯕ ꯎꯔꯝꯃꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯦꯟ ꯂꯣꯀꯦꯁꯟꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯃꯐꯝ ꯈꯔ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯔꯦꯕꯦꯜꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯒ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯗꯨꯅ ꯂꯥꯏꯚ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤ ꯀꯗꯥꯏꯗ ꯈꯪꯕ ꯎꯕ ꯂꯩꯕ ꯌꯥꯎꯅꯕꯒꯦ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯣꯏꯕ ꯕꯨꯆꯔꯅ ꯐꯥꯖꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯈꯪꯕ ꯌꯥꯎꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯥꯏꯚ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯔꯦꯕꯦꯜꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯥꯏꯚ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯔꯦꯕꯦꯜꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯤꯕ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯕꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯈꯪꯉꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯦꯕꯦꯜꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯥꯏꯚ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯑꯗꯨ ꯀꯟꯅꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯐꯪꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯔꯦꯟ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯄꯔꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯣ ꯑꯅꯤ ꯁꯨꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯔꯦꯕꯦꯜꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯈꯤꯕꯒꯤ ꯐꯣꯇꯣ ꯐꯨꯇꯦꯖ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯦꯕꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯅ ꯇꯧꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯍꯥꯏꯗꯣꯛꯄ ꯑꯃꯗꯤ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯄꯨꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ
ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯣꯔꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯦꯟꯒꯗꯒꯦ? ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯔꯒ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔ ꯍꯥꯏꯕꯗꯤ ꯀꯣꯄꯔꯅ ꯔꯤꯕꯦꯜꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯅꯕꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯄꯔꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯥꯞꯆꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ, ꯑꯉꯥꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯍꯥꯛꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ? ꯑꯩꯈꯣꯏꯗ ꯅꯍꯥꯛꯅ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃꯗꯤ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯣ ꯍꯥꯏꯅ ꯀꯣꯄꯔꯒꯤ ꯅꯨꯄꯤꯅ ꯀꯣꯄꯔꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯄꯔꯁꯨ ꯌꯨꯝ ꯑꯃꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯥꯔꯁꯟ ꯑꯃꯗꯤ ꯔꯣꯌꯦꯜ ꯐꯥꯗꯔ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗ ꯃꯤꯆꯦꯜ ꯑꯃꯒꯨꯝꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯁꯨ ꯄꯥꯝꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯦꯔꯦꯖ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯈꯤꯕ ꯃꯔꯝꯅ ꯀꯨꯄꯔꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯨꯔꯛ ꯈꯥꯡꯗꯅ ꯂꯣꯏꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯄꯔꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯔꯥꯎꯟ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯄꯔꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯑꯦꯅꯥꯎꯟꯁ ꯇꯧꯗꯨꯅ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯔꯤꯕꯦꯜꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯍꯦ ꯗ꯭ꯔꯥꯏꯚꯔ, ꯅꯍꯥꯛ ꯀꯥꯔ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯎ, ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯒꯦ, ꯑꯗꯨꯒ ꯃꯦꯗꯥꯝ ꯔꯤꯕꯦꯜꯕꯨꯅ ꯑꯩꯈꯣꯏ ꯃꯌꯨꯝ ꯐꯥꯎꯕ ꯌꯧꯅꯕ ꯑꯩꯈꯣꯏ ꯄꯨꯕꯤꯈ꯭ꯔꯒꯦ" ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯨꯝꯊꯍꯜꯂꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯆꯔ ꯍꯥꯏꯕꯗꯤ ꯀꯣꯄꯔꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯩ ꯍꯧꯅꯕꯒꯤ ꯇꯔꯅꯦꯜ ꯑꯃꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯨꯝꯂꯕ ꯍꯣꯜ ꯑꯃ ꯀꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯔꯅꯦꯜ ꯑꯁꯤꯗꯒꯤ ꯐꯥꯎꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯅꯥꯀꯜꯂꯣꯝꯗ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯇꯔꯅꯦꯜ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯀꯣꯄꯔꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯎ ꯍꯥꯏꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔ ꯍꯥꯏꯕꯗꯤ ꯀꯣꯄꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯆꯟꯗꯨꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯕꯨ ꯐꯥꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯔꯤꯕꯦꯜ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯣꯛ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯀꯣꯛ ꯁꯥꯟꯅꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯨꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ" ꯍꯥꯏꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔꯅ ꯁꯤꯡꯒꯔ ꯔꯤꯕꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯄꯔꯅ ꯔꯤꯕꯦꯜꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯆꯠꯂꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯒꯤ ꯂꯤꯃꯣꯖꯤ ꯀꯥꯔ ꯑꯗꯨ ꯈꯪꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯔꯤꯕꯦꯜꯒꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯕꯨ ꯃꯍꯥꯛꯄꯨ ꯎꯅꯅꯤꯡꯕ ꯑꯃꯗꯤ ꯊꯦꯡꯅꯖꯅꯤꯡꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯦꯟ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯜꯂꯨ, ꯃꯍꯥꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯗ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯒꯤ ꯐꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯀꯥꯔ ꯑꯗꯨ ꯆꯠꯍꯟꯗꯅ ꯂꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯔꯤꯕꯦꯜꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯤꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯛ ꯂꯩꯔꯤꯕ ꯑꯗꯨ ꯀꯟꯅ ꯆꯤꯡꯊꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯂꯣꯛꯀꯤ ꯐ꯭ꯔꯦꯝ ꯑꯗꯨ ꯊꯥꯗꯠꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯟꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯒ ꯀꯣꯄꯔꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯣꯀꯤꯡ ꯑꯃ ꯂꯤꯠꯁꯜꯂꯒ ꯃꯐꯝ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯧꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯄꯣꯞ ꯁ꯭ꯇꯥꯔ ꯁꯤꯡꯒꯔ ꯔꯤꯕꯦꯜꯒꯤ ꯀꯥꯔ ꯑꯗꯨꯗꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯨꯁꯔ ꯑꯗꯨ "ꯊꯣꯛꯂꯛꯎ, ꯅꯍꯥꯛꯅ ꯀꯥꯔ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯩꯍꯥꯛꯅ ꯂꯥꯁ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ
nahak yamna thuna tholou haina police mayam adu announce torami adum oina makhoina lauriba adugi ngahaki mamangdadi serial killer among oiriba busar adu car adu dagi nathok tuna chatkhrabani maram aduna car adugi thongnau mingsen adu thugaiduna yengluba matamdadi serial killer among oiriba busar adu car adugi manungda yawramdre aduga nakal amadana serial killer among oiriba busarna ka amagi manungda phajanduna thamlamliba ngasagi nupa adu kambal ama isanduna mahak macha adu wabadagi police karna sep oina mafum adudagi lokthokpiduna nakanda leptuna leiramba adu pobasta singa rebel la urami matang aduda rebel gi batchmate ngasai ka amagi manungda phajanduna thamliba nupa aduna rebel bu thank you haiduna mahaku mathamoida chena konsanduna kapchadrami maramdi pobasta singa rebel na mahaki thawai kanbibagi dama mahak mathamoi sengna mamitegi mapitana pobasta singa rebel bu thank you haina haijarami aduga atopa nakal amadana serial killer ama oiriba busar gi nupi Rachelna mahaki macha ani edu Dr. Granda sinarami aduga mahak mayumda halaktuna wakhan nungaitana nungnangduna leiba timing ama oirami mikop aduda mahakna mamai leithoroktuna yengba matamdadi mahaki nupa Cooper su hanadigi makhugi jum maduda thamduna leirami aduga Cooper na sumna haraklami madudi aihak nangonda chingnaba yamna kuirabani maramdi police ta achoba concern aduda serial killer ama oiriba busar asi isai yengba lakani haiba asi police ta kanana information pibano aduga loina na aihakku phanabagi damak silliba nangi wakhalon asi ai ngaktaba ngamde haina serial killer ma oiriba busarna mahaki nupi Rachel da hairami Cooper gi pakhum oina mahaki nupi Rachel na asumna hairaklami madudi aihaksu ngasidegina matam kayagi mamangdagi nahakpu chingnaba phawba kuirabani maramdi nahak kanagumba atopa nupi amaga affairs lei haiba asi aihakna chingnai maramdi nahakna thabak chatkhraga halakpa mikup khudimakta nahaki dress da perfume manam ama adum namduna lei hairiba perfume manam masina aihakna khangi maramdi nahak kanagumba misa amaga aronba affair lei haiba asi haina Rachel na Cooper da hairami adum oinamak tasengbadi Rachel na khaliba wakhalandu aranba oirami maramdi serial killer ama oiriba Cooper na karigumba aranba thabak haibadi mi haluraba matungda mahakna mahaki adugumlaba thodok wathoksing adudagi khangdanabagi dama chemical oiba manam nusiba perfume gumlaba chemical ama sijanaba maramna hairiba smell adu nambani haiba asi Rachel di khanglamde aduga loina na Rachel na ngasidagi na numit kayanigi mamangda kanaguma misak kharabu serial killer ama oiriba busarna phaduna pukhre haiba adu khangbadagi matung inaduna yengluba matamdadi mahaki nupa Cooper adu serial killer ama oiriba busarni haiba adu mahakna numitudasu khangba ngamki madugi numit adudagi mahakna wakhan nungaitana leirakpa adu yamna sanglami aduga isai gi concern numit aduda mahaki nupa busarna isai concern yengba chatringegi mamangda Rachel na police ta information piduna mahaki nupa haibadi serial killer ama oiriba busar adu isai concern asita yengba lakani haiba asi police ta information pikhiba maramna police sing aduna isai concern aduda serial killer ama oiriba busar asi lakani haibasi mokhoina confirm oina khangba ngamnibani hairiba thodok mayam asi Cooper gi nupi Rachel na tamna haidorakpa adudadi mahaki husband Cooper adu yamna mai hongna saurami aduga mahakna sumna khalaklami madudi mahaki nupi Rachel hana halaba matungda mahaksu masa matanda suicide tawduna sijarage haiba dugi wakhalonda mahakna table adui mathakta leiriba thang adu pairaklaga Rachel gi manakta changchala ami asiguma moong mato aduda Rachel adu pakhatpaga loinana presence of mind wakhan sijanaduna mahakna Cooper gi wakhalon adu divert tongnabagi dama asumna hairaklammi madudi aihaki punsigi aroba mikup asi oidringagi mangoinana aihakna hakka phaminaduna pai achapochi chaminaba pami maramdi aigi aroba mikup asida nahaka harauta yamna wari watai sanaduna aihakki punsi asi mangkhrafusu yare haina Rachel na mahaki nupa Cooper da hairami Rachel na asumna su wa makha taraklami madudi aihakna pai ase special oina ichanupi rally amadi nahaki damakta semjabani hairiba pai asi aigi punsina aroiba mikup oidringagi mamangda nahaka phaminaduna pai asi chaminaba pami na hairami asigumlaba Rachel gi wafam aduda Cooper adu mathamo yamna sontharami maramdi Cooper asi mahaki machanupi rally da aduki mate nusijaba amadi mahaki thawai mani khanjaba maramna Cooper adu mathamo sontharaduna mahaki nupi Rachel na semliba pai adu tamna charami adumoina mathamoidadi mahak Rachel bu yamna hatningba amadi phuningba mahaki nupi mangna mahaki aroma thabang mayam asi
पुलिसता खंगनखिबगीदमक कोपर अदु खोइराम खोइसाउरमी अदुमोइनमक महाकी मचानुपीगी खल्लगा महाकना महाकी नुपी रेचलना सेमलिबा पाय अदु तमना तमना असुम पाय अदु लोइबा फाउ चारमी अदुमोइनमक महाकना पाय अदु चाबा लोइरकपा मिकुपतदी कोपर अदु अखंद ज्ञान तारकलमी मदुदी महाकना चारिबा असि हुगी पोसक ओरबा करिगुमा केमिकल खरा यावरे हाइबा असि कोपरना यामना लाइना खंगलकलमी हाइरबा मरमसिंग असि अतै करिगिसु नते कोपरना महाकना मी फाबदा सिजनबा कोपरगी बेग अदु महाकी नुपी रेचलना महाकी का मनुंग अदुदगी फंखी महाकी बेग अदुगी मनुंगदुदा यावरमलिबा केमिकलगी पोसक अमदी मी फाबदा सिजनबा पोसक कया अमा अदु रेचलना यामना लाइना खंखिरमी असुमनो बेग अदुगी मनुंगदुदा यावरमलिबा केमिकल ओइबा हुगी पोसकसिंग अदु महाकना सिजनरगा पाइ हौबा अदुदा हपचनखिबा मरमना कोपर अदु चारमबदगी मकों ngawrok amadi wantaraknabagi timing haibadu oiraklami adumoinama koperna saubana hemankhibana mahaki nupi asida budi halamlage haina mahanga thang adu pairaga hogalaga Rachel gi manaktamna chenselami matang adu de ikhang khangawdana police singasu Rachel amadi koper gi mayum adu yoksalakpa maramna koper da treasure light kayama kapsanduna koper bu mafam adu da wanthanduna pharami madugi matungda कोपर अदु पुलिस मयाम अदुना मफम अदुदगी पुखिनबगी दमा महाकी जुंगी मपानदा पुथोरलमी अदुमोइनम महाकी मियेंगदा रैलीगी साइकिल अदु तुदुना लैबा अदु महागना यामना लापना उरमी मदुदगी महाकी मचानुपीगी साइकिल अदु महागना तुदुना लेरमबदगी महागना तपना जुंखतपिरमी मिकुप अदु देखं खंगौदना कोपरगी मचानुपी रैलीसु महाकी मपाबु फादना पुखिबा अदुदा वखन नुंगाइतना कपतुना चेंसललगा महाकी मपाबु चेना कोनसनजरमी अदुमोइनम कोपरना तौरिबा अरानबा थबा अदुगिदमक्तदी पुलिसना महाकपु थादोकपा यादबा मरमना पुलिसकी गाड़ीदा हापकोतुना महाक मफम अदुदगी पुखिरमी अदुमोइनमक matang asida akhona khangba ngami madudi mikuk kharagi mamangda koperna mahaki machanupi gi cycle tuduna leiba adu singkhalam leiba adudi atei kari gi sunate tuduna leiba machanupi gi cycle adu degi mahangna tara ama tumina lokthokuna mahangna makhuta hapchalami haiba tara adugi matengna mahangna पुलिस की गाड़ी मनुंग अदुदा फमना महाकी मखुत्ता लोक तौदुना थमलिबा की अदु महांगना याम लाइन हांगथोक्तुना महांगना यामना कन्ना नोअमी मरमदी महांग मफम असिदगी यामना लाइन नाथोक्तुना चटपा ngamlagani हाबा अदु खंगबदगी महांगना सुमना कन्ना नोगलिबनी अदुगा अतोपा नाकलमदना टीवी दा न्यूज़ अमा लाक्लमी हाइबा न्यूज़ अदु ngasagi shopkeeper Jimmy aduna famduna yenglami news aduda sumna announce torki modudi ngasigi society asida yamna phatre amadi tamthiba misa amani haina hainariba serial killer amo iriba busar adu police na phare haina news adu lakba aduda mahangna news adu yengluba matamdadi ngasai isai gi concern amada mahaki machanupi relegi damakta puriti sat leiba lakiba kopor adu atei kanasu oiramdre serial killer amo iriba busar ni haiba khanglakpadegi shopkeeper amo iriba Jimmy adu yamna ngakpa amadi karino mahangna toriba sibu aihangna suk thajaba asetpa thajaba thamgiba misa amana asigumba phattaba thabak torongani haiba asi mahangna amukta phawga thajaramde adu moina ma shopkeeper amo iriba Jimmy adu pungangaktuna news adu yengduna mahang mathwai nungairamde aduga loina na Jimmy na su asumna khalami madudi aihangna suk thamoi sengna haibadi praja gi damak khanba leibak miyam gi damakta fire brigade amada thabak tawbuni hariba koper adu ngasigi tamthiraba society asigi jengnabani haina khaliba serial killer amo oiba busar ni haiba adu khanglakpadagi Jimmy adu yamna wakhan nungaitabga loinana film asigi aroiba sin oikirami adudi mayam ngasi aina lijariba wari asi mayam su tarba matungda soidena nungairamgani haina thajei asigumlaba yamna tragedy amadi goose bangumlaba movie kaya amagi explain puduna lakpa ngambo oijage akhoi gi channel asibu mayamna nungsibiduna like comment share amadi subscribe mamamtang tawbiramduna pungning thogot piramu haina mayangmi mafamda haijeri movie asigi explanation asibu loiba fabu yengbibagi dama mayambu thamoi sengna thagatjari thank you